Wari Sapuna tabinabagidmk taramna ookchari. Loinana aibagi maikaidagi thamlakpa wafam amatang ningsingjari. Wari asi hingliba natraga leikidraba kana amataga mari leinajade. Manaba matang yauraklabasu madu coincidence oigani. Aibagi wakhalgi kalpana amadagi khut thajaba oibana asoiba aranba kaya yaurabasu nungsijaraba listener singna pukchel chauna ngakpinaba haijari. Lobirasi aiba WAKIM PHUNDREI SAKLOTPI THAWAI mi wari asigi taruk suba tangka nang magna aigi lambi thingjalaba hatkani luina hatkani asi haituna amaiba adugi makhutu mayaduna sikthali amaiba adu makhad thamliba tairel aduna kansili rina laimai duda khangtu tuki amaiba adu sagel amadi rani de yenglaga ipa pakhatna hari ibungo ibema masi oiradi osa maiba ngamdaro he aisale ko amaiba adu wahi do hairamduna mafam asidagi khonglei thuna chenkre sagel rani upai leite thawai adu amaiba aduna chatkraba matung haun noglei aduga sagel amadi rani makhoi anigi manak tamna sangsinduna amamam tamakhori charamdu metuna hatpa hori Rani wakal tarang chatna laimai du da haithare Rani makok tu nong machin tumba amada yaiduna makok tu ina tap sinthare magi mapuroi besagel su mangak tu pumtup tukre aduga thawai adu thamoi pen na noktuna maikai khangdaba lamhang chingya amada lai Rina gi thawai da changlibi thawai adu ching adu yorakpaga Rina gi hakchang dagi thokre Rina di mana tawkriba singtu karimta khangde masadu ichok sok thare mamnaga mambaga ching oibaduda Rina amukka hena pakhatkre mangak tu thangatuna akoibadu koilei leiduna koyeng yenglei aduga kapli tauna mama mapa ani basu kauri Ima pabung nakhoi kaida lege aina leise kaidano ayam kiye ima Rina masi haiduna mama mapa ani du mabukning nungsi na kauri tanjadu da tamthirbi nupi ama Rina gi manak tamna sungsilai nupi adugi akibu oirba saktam du ubada Rina gyan mangna laimai du da haithakre Rina kaptuna sana amadi nibad hari Chese masini aigi punchi wari haibabu ado pare nakhoi mafam se thadoktuna chakro pantharano sanaga nibagadu Rina gi thokiba thodok singdugi wari adu tarubada mapi tare sana niba makhoi ani du Rina da yengduna tapna hari Rina law nang soi khoi ge sakrase Aikoi ani sarkhaga nangna thanda lehugadabudo aikoi yam nungaitiye nangna mafam sida lehoraga nachi aikoi gi ikhongse karamna thangduna chatpa ngamgani lo nang soi khoi ga punna chatmina khrase Rina kaptuna sana amadi nibada yenglaga hari chese aisuna khoi gi natung intuna laglake lo chalase asi haina duna makhoi ahumdu ka sidagi khongthang tapna thangduna yum adudagi thogluktuna lai nupi adu mamitu phat pangthorai aduga magi mataroi oirbi Rina du koithi thi bahore Rina leiram dabaduda chingnaratuna nibaga sanagana leiriba ka aduda paisilai adubu makhoi ani su leiramdre kanamta leiramdrabaduda lai nupi adu Makadang aduda makut ani duna mesinduna khara sauna machinda solai Oh aigi itaru orbi nangsu aingonda longnam lang thaktuna nupi ani dubu nangna puduna chatkraba pai khangari do nakhoi ahum lai nupi aigi sak thak oine nakhoi ahum bo hatuna chagani do lai nupi adu wahi kharasi machinda solamduna yum adudagi pai thok tuna makhoi ahumbo thi ba thoklai niba
Sana amadi Rina makoi ahumdu yamna songba hek yengbada akiba phaw lambi adumda lai asum lakpana nongsu nganphung ngalai niba Sana Rina makoi ahumna laklib lambi adugi chidaida chahi manga muki chang oikidabi angang nupi macha amasu makut ani duna mamai du khumjinduna hikna kaptuna lerami madu ubada makoi ahumdu chap leptuna yengi niba kaplibi aduda yengduna kithik kirum tauna hari Rina Sana ngasidi akhoi ahum soidre asida kapse kapo ilam loi kapsina soidana oiramgani mi sumandi lai oiramni lo songi lambi se phawraga sarkrase aidi sida samlaga satpa ngamaroi niba khaktanati kiribase Sana Rina makoi anisu maklak niklabani kiman bana aduna Sana su khonjal inik nikpa makai hairi nang hari tu chumba mali lai soidana oiramni tawru bu thengnaru bu khudingsi tingkhangi lambi ngak tu oirami lao somgi lamlong ani phangba somda chatkrase kamning kapse sani sigi su si jawra sani atom ta mara naina lao chatkrase lao asi haina tuna makoi ahumdu kina lamlong ani phangba dugi lambi tu da kanada su hanna yenglamda sumdring laknari kigan thiba makoi ahumdu nipa Sana amadi Rina makoi ahumna laklib lambi adugi nakal oirapna hawribu uchaw urel adugi marumdagi tamthirabi sahing chabi malabi nupi ama tholaktuna makoi ahungi manak tamna changsilai niba Sana Rina makoi ahumdu ima haiduna khonjel hauna lauri mangphawna kharbar karino khangde niba masadu humang anapikare nibana khanglaw lawrakpududa Sana su khangprege khangi Sana niba da yengduna ipa pakatna hari kaidorage adukana lawrati kari urino namangda niba hanglak libadu kari sukumlakti ngaiha tumin laiduna tapna kumlai Sana kai mongno hausiki egi mangdubo pung kaya tarage Sana mon makadagi mobile phone adu lokthokduna pungdu yengli Sana phone aduda yengna pungsidi tarit makai tarini kari urino mangda aidi khangprepu khangine nangna khangla ulawrpaduda thenge hawgulase oja chang ani pharak tarani hawgulo lo asi haiduna Sana phamung adudagi kumthanaba sem saringai nibana Sanagi makut khutangdu tap phari aduga sonthangnana tapna hari ngaikho Sana aigi mangda nang ai amadi eki akhoi hum singamadu koiba chali haina tawi chingduda eki do anguba pijon setuna lai adudagi masu khanguduna mangkhre akhoi anina mabu kauduna koithi adubu phangde ma thiba chatpada amisu tasinki adudagi amamba lambi amada lainubi amagi yumda akhoi ani saidangdu leirame yum aduda Rina ko binupi macha amana lainubi do taibang mibu phaduna Sana kori mandir da mi adugi isingdu bukatli haina akhoi ani dhairki aduga nakhoi maphamsi thadukduna chatkro panthara no haina harakpadagi akhoi ahum yum adudagi thokminaraki tanja aduda ujaw urel amadagi hingsawi nupi ama tholaki adudagi adum mangphawna khre Sana ayam kiji eki dusu mangda toina lai hausi ai kaidogadabono khangdre Sana nibagi mangda tauramliba amadi ukiba mayamdu Sana da loina haiduna tahali nibagi wari singdu tabada Sana su tu chungkiba khangaude Sana ngaihak wakal tawduna hari oh leire sumai torse amai bile hautu Guwahati dagi nahandu tholakle haigum tawi magi manakta chalaga jantra kari kara khara semalase mamangda thokiba aikoina tawkiba singdu madusu amai bile hauta amata chitadana lirase amai bile hautu sikiba thawai singdu kawraga wariga sananba ngami haibani ekigi thawai mido madu kawraga wari watai ngahak tawduna aikoigi akpipam thoktraba iral singdu
ngakpiyu haijawrasi sanana hairikliba wadudaniba hoi haibagum mangaktu nomdun hari aduna parani ado hostel sita lairiba mairoi sing amata da wapamse haidokomse law principal iriel dagi nongmani gi suti laururasi hoi law asi haina duna niba sana makhoi anidu mamai ka tadabi tumba hugulakpaga principal iriel gi room da changlai principal iriel su magi VIP chair adu da phamduna file ama yengdun lairi niba ga sana ga su thongjin lom dagi tapna hari may come in sir come in kari lerge na khoi ani bo niba sana sor mapi ama hondok tuna mari tu la tauna hari sir ai khoi ni se yum de sat ya da ba ma leiraba aduda sar dagi date 6 fawbadangi suti lawjage haiduna sar gi nakta niba sana wahi du haiduna iriel da yengli yarak kadra yarak loidra khana yengli bani iriel nokphet tawna hari oh pare satya yadre hairabani na chaluro niba sana yamna harauna nokphet tawna hari thank you sir asi haiduna niba ga sana ga su principal room dagi thokre principal iriel su mathau da mai onsin kre somdana maino bimagi kagi nakal da thamliba chair adu da phamduna leiri ngasai niba ga sana ga na sana kiba wari pumba singtu maino biga niba hoiga room thangna banina loina sengna taure maino bi masada hangjari wangdi lising adubu phangde pakhum leitaba wahangni mainobi mamanabi eki gi khallubada thamoi pen na kablai mainobi pen na kapcharba matung son thangnana tap na machin da solai aina khaluba pumnama achumbo oiramlaba aigi imanabi thawai dagi suhena nungsijabi ekibo patrabi na khoi anina lautuna duna miya thina hatokpiba mi ama oiraga aduk minungsi machit ama phawu chendaba tukachai tasengna na khoi tukachai eki matam pumbada khangludraba police na nangi misigi matangda achumba langla langjin puthokpu ngamkidrabasu ngasidi nangi nataroi aina khangle adubu eki aina pangan chonbi nupigi mapoktu poklubana nangi laman khumninglabasu ai ngamdre nang ai budi waraugan ko kapsabasi natana aige upai pambai karisu leitre aige iphamda mainobi penda bawai kharasi machinda murum sonduna kapchari somda niba amadi sana makhoi ani du dress loisinba loiraduna thoklakle gate tani gatekeeper kaka aduna makhoi ani da hanglakba nimit kyani gi sutino selibi dress to na takpadi kuina sarna lerak to malida niba sana gatekeeper kaka adugi wadu da nok lagari yam kuina sarna di lero uye date 6 pawbudani da kaka gatekeeper kaka du nokphet to na hari date 6 pawbudam weradi yam kuidene yam drabada 15 days pawbudang ni ne oho fazana salo niba sana makhut ani duna bye to duna harakli kaka su fazana le biramo lakpada chau momo lerke phagi tawna hairambani niba ga sana ga do gatekeeper kaka do nok laga lehui sana niba arakpa auto ama phaduna chatkre numidang gi matamni hostel adu ihang hanghore misu kaya leitabani ichik maino bisu mathanta leibaduda wakaldu inong nungaitre aduna maino bi magi room dagi balcony adomda tholaktuna tuminna leptuna leiri asumna ngaiak tuminna leiraba matung mitmangda mami sami mabu pokpa mapa mama ani du uraklami maino bi yengliba mityeng tu soithukte tuminna yengduna adumak leiri maino bi chair aduda tapna phamthari aduga haukarba punsi wari
matek ama ngasidi amuk ningsinglai. Mainopina class 9 karakpa chahi 18 mapung farakpa aduaidani. Namittu ayukki matamni. Mainopi mangol adugi chidaida phak ama thaduna phak adugi mathakta phamduna lairik padun leiri. Mainopina lairik paringai tanjaduda mapa manisu imung lomdagi thoglai. Mani machanupi Mainopida yengdun hari. Namadi kadai laikre. Mainopi lairik paribadu fat khumjili. Aduga mapa manida tathat yenglaga tapna khumlai. Chengwalu nena dukan satkibani babung. Mani kari sukhumlakidre. Phak aduda phamtharaktuna tuminna leiri. Khangi. Manina mama thababu hanglaklibadugi maram. Mainopi wakhalda khanjai. Yu thangnabu paisa piyo haidau soidana oiramni. Akoi pabungsi wakhal kitangni taba yarbani. Mana yuga thaktabi wakhalga tarakpado aigi image sida ubu phanglaroidra khangthi. Mainopi asumna wakhalda khanduna leiringai mama thabasu makhutta alu khara cheng khara yanduna thongal adomdagi mayungi sumangda changlai. Mani thaba ubada phamlambadagi phuk haugatuna thaba dhari. Pacham piro. Masigi thawandri. Thawaluki. Thaba mani de yengduna tapna hari. Lupa yang khai leirame. Cheng kg ama alu kg ama leithore. Lupa ama phaw lemakti. Thaba gi waduda mani khangsau sauri. Aduga thaba na pairiba cheng amadi alu du tap munduna laimai du laktan langthore. Alu amadi cheng singdu laimai du loina chaire. Mainopi mapa mani gi masigi matosida kapning bahaibatu oire. Adubo Mainopi kari suhairte. Bhaktagi lairik singdu lokhatuna magi kada changlai. Thaba manida nungai taba miteng ama yengduna khara kalapna hari. Karino akhoi baba na tobiri sibo. Akhoi baba bu ngaurabro. Yu thangna naba sen piragana harauge haiba. Pidragana nupi angangda otpa phu seiba. Masibo hongnabro. Sen leite haiba sibo kayamuk yamna kairabage. Aibu kadaidagi lauru swaibano. Mani thaba na hairibadu tapi pot nate. Yu thakningbagi ikhau langbana karino haiba aphapata karimta khangdre. Mani thabagi mangak samdu paiduna mangol dari aduda laktana inthui. Aduga hari. Aina halakpada nang yung sita leram bayaroi. Karigumba aina hariba sige mayokta leram laba. Nangak tu kagtatun harkadawni. Lupa samu fau pibangamdaba nupidi aigi itu ni haningte. Ngasidagi aigi itu su isa somata leite. Nang yung sita leram bayaroi. Aina harisini. Mani wahi singdu angau pa amagum thaba da hairamduna chanchat taun sakre. Thaba dari aduda sapu kanna waisin kibana marai baktu i khajik thokle. Yam ka hian thokpati nati. China khon haibaduni. Thaba mapuroiba manina chatkrabada laimai duda koichai chaiduna tariba cheng singdu phiji machi aduda khomjimduna hapli. Aduga thaba mapuroiba manina chatkriba maikei adomda yengjaduna ningamdana pirang sinthari. Thaba cheng sing adu khumgattuna matung phat onthoraktuna dari aduda makhong nama thangatuna kakhalake haina tauringai machanupi Mainopi mapi ira chena mangonda yengduna thongjil marumdagi leplibadu ubada thangge taurambu khongthangdu isi sithabagum taukre. Mainopi thongjil adu kanthoraktuna mama thabagi manak tamna changsilai. Aduga mamabu nungsina yengduna mama oibigi maithongda sintharakliba mitki pidu teithok piduna sonthang narabu khonjelda tapna hari. Ima pabungsi yam phatmante ko kaigino mana asumna toribase. Imana kapliba khangliba ningamdraba wabado na chaw oibi aingonda su phawe. Ima nangsi aigi lairik tamnanaba amadi imungsi punanaba pabungi yu thangnanaba phumnamaksigi thabak subada yam wajare ko. Ima nangna wabado ai yengba ngamdiye. Ai lairik tambase toklake.
Imagi mating panglage nungti numit khudingi migi khulang chatuna pabungi yu thangna na paisa do nasan hulage khang bangamtre mama oibi mahakto ngasi machana harakliba wahi singduda pen na kapchaduna machabu mathada nungsi na konsin bituna kapna hari isa tombi kaino nangna namada hariba mayam sibo ima wadi karigi sana lairik tamba tokani migi thabak karigi sana suru doino mama karisu wadi isagi damakta nama ayama lairiba sidi isa tombi ngasi di ngasi oikhrabasu matungda atum haiganu ko ichana class 9 tamba se masi loisilaga isabo hostel da mama na thamlo doine kapli maraibak thirabi mama macha anidu karigi di kaploi mapa amana mapuroiba amana matu macha da yengadaba miteng minungsi khangda tamthina otpi naibiragabu asum tauna numit adu hokre mathangi ayuki pung taret khara helakpa adwaidani thaba kaithelda potpham phamba chatluna bahaiduna ngarang numidang laikai yansang napi khomlubadu luk amada haptun leiri ningtham thagi ingkraba matam sida mapuroiba manidu yu taptai thaksilakuna thongal adomdagi law khongtuna changlai mawam talaude aisina laikai sida leiriba mi amata mani na mawam talaude aisine makhoidi lairaduna itu isa phawa aina mawam talaude aisine mani masi haiduna masadu phaireng tureng haiduna changlai masig sumatakta masasu furit ka matalit panati nisagi mayaina ingbaga phauti manina law khongduna changlakpadu manju naraba khangpuk sangdugi chakhumduda chak thonglibi nupi macha maino bidu taraduna mangol adomda prap senthore thaba koktakta thangal amba ensang napi adu laimaida thangthaduna manibu sambitun hari nongala tangari ayuksida yu taptai thaksin beru sibu yu sida thaklanu haiba sibu yadi hekta thaksilakpa sakhawga do amada yararo loi patpatare mani thabana samlaklibadu makhutuna phat kanthokuna phaireng tureng marol iphai phaibu makai hari oi nupi nang wayam ngangano pepa yam ngangano nasin masadu khunam sina selong thajal adi kari kandabda wa ngangje buga susari ne I tani di khangdri thado solakano nangse aigi itu oidasu aina nawam talaude aina nawa laude haikrisini aina nawa laude haikradi walore khango mani masi hairamduna imung lomda masadu haiduna changlaktuna phamungduda haithakre mainobi mama thabagi potu koktak thangat piduna hari ima kharangana dihan birauko thaba macha de yengduna posi yon beloi baka halakla duine phajana leiramuko tholakano matamnaga matam phatabasida pare ima susalukige ima no ren halakpada naboki singju bora du leibirake hoi ima mama thabasu kaithel tamna chatkre maino bisu imung lomda changlaktuna mathouda mai onsen kre wari sigi mathangi part ngai minasi